ꯅꯣꯡꯄꯣꯛ ꯅꯤꯡꯊꯧ ꯄꯥꯟꯊꯣꯏꯕꯤ ꯀꯅꯥꯅꯣ ꯍꯥꯏꯗꯅ ꯍꯪꯉꯦ꯫ ꯅꯣꯡꯄꯣꯛ ꯅꯤꯡꯊꯧ ꯍꯥꯏꯕꯗꯤ ꯅꯣꯡꯄꯣꯛ ꯃꯥꯏꯀꯩꯗ ꯂꯩꯕ ꯅꯤꯡꯊꯧꯕꯨ ꯅꯣꯡꯄꯣꯛ ꯅꯤꯡꯊꯧ ꯀꯧꯏꯅꯤ꯫ ꯈꯣꯌꯨꯝ ꯂꯥꯏꯁꯤꯡꯒꯤ ꯃꯔꯛꯇ ꯅꯣꯡꯄꯣꯛ ꯃꯥꯏꯀꯩꯗ ꯂꯩꯈꯤꯕ ꯈꯣꯌꯨꯝ ꯂꯥꯏ ꯑꯣꯏꯅ ꯃꯌꯥꯝꯅ ꯈꯟꯅꯕ ꯂꯥꯠꯅꯕ ꯀꯌꯥ ꯂꯩꯈꯤ꯫ ꯅꯣꯡꯄꯣꯛ ꯆꯤꯡꯈꯩ ꯑꯄꯥꯟꯕ, ꯅꯣꯡꯄꯣꯛ ꯑꯆꯤꯕ, ꯅꯣꯡꯄꯣꯛ ꯅꯤꯡꯊꯧ ꯀꯥꯏꯅꯧ ꯆꯤꯡꯁꯣꯝꯕ, ꯃꯈꯜ ꯃꯈꯜ ꯃꯌꯥꯝ ꯂꯩꯌꯦ꯫ ꯉꯁꯤ ꯑꯩꯈꯣꯏꯅ ꯍꯥꯏꯅꯔꯤꯕ ꯅꯣꯡꯄꯣꯛ ꯅꯤꯡꯊꯧꯁꯤꯗꯤ ꯀꯥꯏꯅꯧ ꯆꯤꯡꯁꯣꯝꯕꯅꯦ꯫ ꯄꯥꯟꯊꯣꯏꯕꯤ ꯍꯥꯏꯔꯒ ꯃꯌꯥꯝꯅ ꯈꯪꯅꯔꯤꯕꯁꯤꯁꯨ ꯇꯥꯎꯔꯣꯏꯅꯥꯏꯒꯤ ꯃꯆꯥꯅꯨꯄꯤ ꯇꯝꯐꯥ ꯋꯥꯉꯝꯂꯣꯟꯅꯦ꯫ ꯉꯥꯡꯌꯦꯛꯆꯅꯨ ꯇꯝꯐꯥ ꯋꯥꯉꯝꯂꯣꯟ ꯍꯥꯏ ꯃꯤꯇꯩ ꯅꯤꯡꯊꯧ ꯃꯆꯥꯅꯨꯄꯤꯅꯦ꯫ ꯑꯗꯨꯅ ꯅꯣꯡꯄꯣꯛ ꯄꯥꯟꯊꯣꯏꯕꯤ ꯍꯥꯏꯗꯅ ꯍꯥꯟꯅ ꯂꯩꯔꯝꯕꯗꯤ ꯅꯣꯡꯄꯣꯛ ꯍꯥꯏꯕꯗꯤ ꯅꯣꯡꯃ ꯍꯥꯏꯕꯁꯤꯕꯨ ꯄꯣꯛꯑꯦ, ꯃꯍꯥꯛꯅ ꯊꯣꯔꯛꯄꯗꯒꯤ ꯅꯣꯡꯃ ꯍꯥꯏꯕꯁꯤ ꯑꯣꯏꯌꯦ ꯍꯥꯏꯕꯅꯤ꯫ ꯀꯅꯥꯅꯣ ꯍꯥꯏꯗꯤ ꯀꯣꯔꯧꯍꯟꯕ ꯏꯄꯥꯅꯦ꯫ ꯁꯦꯝꯕꯤ ꯀꯣꯏꯔꯦꯜ ꯂꯥꯏ ꯁꯤꯗꯕ ꯊꯕꯤ ꯁꯦꯟ ꯀꯣꯏꯔꯦꯟ ꯑꯄꯥꯟꯕ ꯀꯅꯥꯅꯣ? ꯅꯣꯡꯄꯣꯛꯅꯦ꯫ ꯅꯤꯡꯕꯒ ꯊꯧꯕꯒ ꯃꯥꯟꯅꯩ ꯍꯥꯏꯗꯅ ꯅꯤꯡꯊꯧ ꯍꯥꯏꯕꯅꯦ꯫ ꯄꯥꯟꯊꯣꯏꯕꯤ ꯍꯥꯏꯔꯒꯗꯤ ꯈꯣꯡꯅ ꯈꯨꯠꯅ ꯂꯥꯝꯕꯗ ꯐꯪꯉꯤꯕ ꯇꯥꯏꯕꯪꯄꯥꯟꯁꯤꯗ ꯂꯩꯕ ꯏꯊꯣꯏ ꯊꯣꯏꯕꯗꯤ ꯀꯅꯥꯅꯣ? ꯃꯍꯧꯁꯥ ꯂꯥꯏꯔꯦꯝꯕꯤꯅꯦ, ꯃꯥꯂꯦꯝ ꯂꯩꯔꯦꯟ ꯍꯟꯕꯤꯅꯦ꯫ ꯃꯔꯝ ꯑꯗꯨꯅ ꯅꯣꯡꯄꯣꯛ ꯅꯤꯡꯊꯧ ꯄꯥꯟꯊꯣꯏꯕꯤ ꯍꯥꯏꯗꯅ ꯑꯩꯈꯣꯏꯅ ꯏꯄꯥ ꯏꯄꯨꯁꯤꯡ ꯏꯍꯥꯟ ꯍꯥꯟꯕꯗ ꯀꯥꯏꯅꯧ ꯆꯤꯡꯁꯣꯝꯕ ꯇꯝꯐꯥ ꯋꯥꯉꯝꯂꯣꯟ ꯊꯣꯛꯇ꯭ꯔꯤꯉꯩꯒꯤ ꯃꯃꯥꯡꯗꯒꯤ ꯍꯧꯅ ꯂꯩꯔꯝꯕ ꯅꯣꯡꯄꯣꯛ ꯅꯤꯡꯊꯧ ꯄꯥꯟꯊꯣꯏꯕꯤꯗꯤ ꯀꯣꯔꯧ ꯏꯄꯥꯅꯦ, ꯃꯥꯂꯦꯝ ꯏꯃꯥꯅꯦ꯫ ꯇꯥꯏꯕꯪ ꯀꯨꯝꯍꯩꯗꯤ ꯅꯣꯡꯄꯣꯛ ꯄꯥꯟꯊꯣꯏꯕꯤ ꯑꯅꯤꯅ ꯁꯥꯟꯅꯩꯌꯦ꯫ ꯂꯥꯏ ꯍꯔꯥꯎꯔꯤꯁꯦ ꯀꯅꯥꯅꯣ? ꯅꯣꯡꯄꯣꯛ ꯄꯥꯟꯊꯣꯏꯕꯤ ꯑꯅꯤꯅꯦ꯫ ꯍꯥꯏꯕꯗꯤ ꯀꯣꯔꯧ ꯏꯄꯥ ꯃꯥꯂꯦꯝ ꯏꯃꯥ ꯑꯅꯤꯁꯤꯅ ꯑꯃꯒ ꯃꯇꯦꯡ ꯄꯥꯡꯅꯗꯅ ꯌꯦꯠꯀ ꯑꯣꯏꯒ ꯑꯣꯏꯅ ꯇꯥꯏꯕꯪ ꯄꯥꯟꯕꯁꯤꯡꯁꯦ ꯁꯥꯒꯠꯂꯦ ꯍꯥꯏꯕꯅꯤ꯫ ꯂꯥꯏ ꯍꯔꯥꯎꯕꯒꯤ ꯂꯥꯛꯏꯕ ꯌꯨꯝꯕꯥꯜꯂꯣꯟꯗ ꯅꯣꯡꯄꯣꯛ ꯄꯥꯟꯊꯣꯏꯕꯤꯅꯤ ꯍꯥꯏꯕꯗꯤ ꯑꯁꯤꯅꯤ꯫ ꯑꯗꯨꯕꯨ ꯉꯁꯤꯗꯤ ꯀꯥꯏꯅꯧ ꯆꯤꯡꯁꯣꯝꯕ ꯇꯝꯐꯥ ꯋꯥꯉꯝꯂꯣꯟ ꯑꯅꯤꯒꯤ ꯋꯥꯔꯤꯁꯤꯅ ꯅꯣꯡꯄꯣꯛ ꯄꯥꯟꯊꯣꯏꯕꯤ ꯑꯅꯤꯒꯤ ꯋꯥꯔꯤ ꯑꯣꯏꯅ ꯃꯌꯥꯝꯅ ꯂꯤꯅꯔꯦ, ꯁꯥꯟꯅꯔꯦ꯫ ꯐꯕ ꯐꯠꯇꯕ ꯇꯣꯉꯥꯟꯕ ꯋꯥꯅꯤ, ꯃꯥꯒꯤ ꯑꯄꯥꯝꯕ ꯇꯣꯉꯥꯟꯕ ꯋꯥꯅꯤ꯫ ꯃꯗꯨꯕꯨ ꯅꯣꯡꯄꯣꯛ ꯏꯄꯥꯕꯨ ꯑꯩꯈꯣꯏꯅ ꯈꯣꯏꯔꯝꯖꯔꯛꯄꯗ ꯃꯥꯒꯤ ꯃꯇꯤꯛ ꯃꯌꯥꯏꯗꯤ ꯀꯣꯔꯧꯍꯟꯕꯅꯦ꯫ ꯃꯍꯥꯛꯀꯤ ꯃꯉꯥꯜ ꯐꯪꯉꯕ ꯃꯇꯝꯗ ꯇꯥꯏꯕꯪ ꯃꯤꯑꯣꯏꯕꯅ ꯑꯆꯠ ꯆꯠꯇ ꯃꯌꯥꯝ ꯄꯨꯝꯅꯃꯛꯅ ꯃꯥꯂꯦꯝ ꯂꯩꯄꯥꯛ ꯑꯁꯤꯗ ꯑꯩꯈꯣꯏꯅ ꯍꯤꯡꯕ ꯉꯝꯖꯕꯅꯦ꯫ ꯃꯔꯝ ꯑꯗꯨꯅ ꯅꯣꯡꯄꯣꯛ ꯄꯥꯟꯊꯣꯏꯕꯤ ꯑꯅꯤꯅ ꯇꯥꯏꯕꯪ ꯄꯨꯏꯌꯦ ꯍꯥꯏꯕꯗꯤ ꯑꯁꯤꯒꯤ ꯃꯔꯝꯁꯤꯒꯤꯅꯦ꯫ ꯂꯥꯏꯁꯪ ꯁꯥꯐꯝ ꯊꯣꯛꯄ꯭ꯔꯥ ꯊꯣꯛꯇꯕ꯭ꯔꯥ ꯃꯌꯥꯝ ꯑꯗꯨꯝ ꯈꯟꯕꯤꯌꯣ꯫ ꯃꯔꯝꯗꯤ ꯀꯣꯔꯧ ꯏꯄꯥ ꯊꯕꯤ ꯁꯦꯟꯀꯣꯏꯔꯦꯟ ꯑꯄꯥꯟꯕ ꯀꯣꯔꯧ ꯏꯄꯥꯒꯤ ꯂꯥꯏꯁꯪ, ꯃꯥꯂꯦꯝ ꯏꯃꯥꯒꯤ ꯂꯥꯏꯁꯪ ꯇꯣꯉꯥꯟꯅ ꯁꯥꯔꯨꯗ꯭ꯔꯁꯨ ꯃꯥꯒꯤꯗꯤ ꯑꯗꯨꯝ ꯀꯣꯔꯧꯕꯁꯤꯁꯨ ꯀꯣꯔꯧꯗ ꯑꯗꯨꯝ ꯂꯩꯖꯩ, ꯃꯥꯂꯦꯝꯁꯨ ꯃꯥꯂꯦꯝꯗ ꯑꯗꯨꯝ ꯂꯩꯖꯩꯌꯦ꯫ ꯃꯈꯣꯏ ꯑꯅꯤꯒꯤ ꯂꯤꯔꯤ ꯂꯤꯁꯝꯅꯗꯅ ꯇꯥꯏꯕꯪ ꯑꯩꯈꯣꯏꯅ ꯍꯤꯡꯕ ꯉꯝꯗꯦ, ꯃꯥꯒ ꯑꯩꯈꯣꯏꯒ ꯑꯗꯨꯝ ꯂꯣꯏꯅꯗꯅ ꯂꯩꯔꯤꯑꯕ꯫ ꯀꯣꯔꯧ ꯏꯄꯥꯒꯤ ꯃꯉꯥꯜꯅ ꯑꯩꯈꯣꯏ ꯑꯗꯨꯝ ꯍꯤꯡꯉꯤ, ꯃꯥꯂꯦꯝ ꯏꯃꯥꯒꯤ ꯃꯇꯝꯕꯥꯛꯇꯒꯤ ꯃꯉꯣꯟꯗꯒꯤ ꯊꯣꯔꯛꯄ ꯆꯤꯟꯖꯥꯛ ꯅꯨꯡꯖꯥꯛ ꯆꯥꯗꯅ ꯏꯁꯤꯡ ꯃꯥꯏꯁꯤꯡ ꯊꯛꯇꯅ ꯑꯩꯈꯣꯏ ꯑꯗꯨꯝ ꯍꯤꯡꯉꯤ꯫ ꯀꯗꯥꯏꯗ ꯂꯥꯏꯁꯪ ꯁꯥꯔꯨꯗꯣꯏꯅꯣ? ꯑꯗꯨꯕꯨ ꯉꯁꯤ ꯅꯣꯡꯄꯣꯛ ꯅꯤꯡꯊꯧ ꯏꯄꯥꯒꯤ ꯂꯥꯏꯁꯪꯅꯤ, ꯄꯥꯟꯊꯣꯏꯕꯤ ꯏꯃꯥꯒꯤ ꯂꯥꯏꯁꯪꯅꯤ ꯍꯥꯏꯗꯅ ꯁꯥꯔꯤꯕꯁꯤꯗꯤ ꯊꯛꯇ ꯏꯄꯥ ꯏꯄꯨꯅ ꯍꯥꯟꯅ ꯍꯥꯏꯔꯝꯕ ꯅꯣꯡꯄꯣꯛ ꯄꯥꯟꯊꯣꯏꯕꯤ ꯑꯅꯤꯗꯨ ꯅꯠꯇꯦ꯫
ꯀꯥꯏꯅꯧ ꯁꯤꯡꯆꯣꯝꯕꯒ ꯇꯝꯐꯥ ꯋꯥꯉꯝꯂꯣꯟꯒ ꯑꯅꯤꯗꯨꯕꯨ ꯅꯣꯡꯄꯣꯛ ꯅꯤꯡꯊꯧ ꯄꯥꯟꯊꯣꯏꯕꯤ ꯍꯥꯏꯗꯅ ꯑꯩꯈꯣꯏꯅ ꯀꯧꯔꯒ ꯃꯣꯏꯕꯨ ꯑꯩꯈꯣꯏꯅ ꯂꯥꯠꯄꯅꯦ, ꯃꯣꯏꯒꯤ ꯊꯧꯒꯜ ꯇꯧꯔꯝꯕꯅꯦ꯫ ꯂꯥꯏꯗ ꯈꯨꯌꯨꯝ ꯂꯥꯏꯁꯤꯡꯗ ꯑꯉꯟꯕ ꯃꯇꯝꯒꯤ ꯂꯥꯏꯔꯤ ꯂꯥꯏꯆꯠꯀ ꯀꯣꯟꯅ ꯂꯥꯛꯄ ꯂꯥꯏꯔꯤ ꯂꯥꯏꯆꯠꯀ ꯌꯦꯠꯁꯟꯅꯔꯒ ꯑꯗꯨꯝ ꯈꯣꯏꯔꯝꯕ, ꯀꯣꯟꯅ ꯂꯥꯛꯄ ꯑꯊꯦꯡꯕꯒꯤꯗꯨꯅ ꯑꯩꯈꯣꯏꯒ ꯅꯛꯅꯕ ꯑꯣꯏꯕꯅꯤꯅ ꯑꯩꯈꯣꯏ ꯅꯤꯡꯁꯤꯡꯕ, ꯍꯥꯟꯅꯒꯤꯗꯨꯅ ꯑꯩꯈꯣꯏꯅ ꯂꯣꯏꯅ ꯀꯥꯎꯊꯣꯛꯈꯤꯕ꯫ ꯃꯔꯝ ꯑꯗꯨꯅ ꯉꯁꯤꯗꯤ ꯀꯅꯥꯅꯁꯨ ꯅꯣꯡꯃ ꯄꯣꯛꯄ ꯅꯣꯡꯄꯣꯛ ꯅꯤꯡꯊꯧ ꯑꯩꯅ ꯇꯧꯒꯦ ꯈꯟꯕꯗꯣ, ꯑꯩꯅ ꯇꯧꯒꯦ ꯈꯟꯕ ꯁꯤꯟꯗꯣ ꯃꯗꯨꯕꯨ ꯇꯧꯕ ꯉꯝꯍꯟꯕ, ꯅꯤꯡꯕꯗꯣ ꯉꯝꯍꯟꯕ, ꯊꯧꯑꯣꯏꯅ ꯄꯥꯡꯊꯣꯛꯄ ꯉꯝꯕ ꯅꯤꯡꯊꯧ ꯑꯣꯏꯕ ꯏꯄꯥ ꯅꯣꯡꯄꯣꯛ ꯀꯣꯔꯧꯍꯟꯕꯕꯨ ꯃꯥꯂꯦꯝ ꯏꯃꯥ ꯑꯣꯏꯕꯤ ꯊꯥ 12 ꯆꯨꯞꯅ ꯐꯤꯖꯣꯜ ꯍꯣꯡꯕꯤ, ꯃꯁꯛ ꯃꯑꯣꯡ ꯅꯥꯏꯕꯤ ꯁꯛꯂꯣꯟ ꯍꯣꯡꯕꯤ, ꯈꯥꯡꯕ ꯀꯟꯕꯗ ꯃꯍꯥꯛꯃꯨꯛ ꯈꯥꯡꯕ ꯀꯟꯕ ꯂꯩꯇꯕꯤ, ꯅꯨꯡꯁꯤ ꯍꯩꯕꯗꯁꯨ ꯃꯥꯃꯨꯛ ꯅꯨꯡꯁꯤ ꯍꯩꯕ ꯂꯩꯇꯕꯤ, ꯄꯂꯦꯝ ꯄꯟꯊꯧ ꯑꯅꯤꯁꯤꯕꯨ ꯀꯅꯥꯅ ꯉꯁꯤ ꯂꯥꯏꯁꯪ ꯁꯥꯔꯒ ꯅꯣꯡꯄꯣꯛ ꯅꯤꯡꯊꯧ ꯄꯥꯟꯊꯣꯏꯕꯤꯒꯤꯅꯤ ꯍꯥꯏꯗꯅ ꯈꯨꯔꯨꯝꯅꯕ ꯌꯥꯎꯕꯒꯦ? ꯂꯩꯄꯥꯛ ꯆꯥꯎꯏ, ꯑꯈꯪ ꯑꯍꯩ ꯌꯥꯝꯃꯤ, ꯈꯨꯔꯨꯝꯅꯔꯝꯕꯗꯤ ꯌꯥꯏ, ꯑꯗꯨꯕꯨ ꯈꯨꯔꯨꯝꯅꯕꯁꯤꯡ ꯑꯌꯥꯝꯕꯗꯤ ꯀꯥꯏꯅꯧ ꯆꯤꯡꯆꯣꯝꯕꯒ ꯇꯝꯐꯥ ꯋꯥꯉꯝꯂꯣꯟꯒ ꯑꯣꯏꯌꯦ꯫